Lata Mangeskar ki life journey. Ming launa rakta bayai, hakchang mangki bayai, adubu aigi konjelna, aigi saktakni. Malem sin batungna maming chatpa Hindustan ki nupi kalakar singi marakta khwaidagi konjel phabi singer Lata Mangeskar ngasi di leitre adubu mahak pu kana khangdi kana magi konjel da ngaudaba leite. Sur Samrat Bharat Ratna Lata Didi haina mayam na kaunaba ase 1929 da Indore da pokibani. Mapagi ming Dinanath Mangeskar kawi aphawbu ojani isai ki natak ki ama amaki. Dinanath na mayum da angang sing isai gi sur rag tal tambirami adubu mapai bungo Dinanath na machanupi Lata bu tambiramde takpiramde. Tungda aphawbi kalakar ama mayum da poktuna chauri khanda boy. Nongma mapa leitaba tanjada satra amana lan na sur puraga isai saklammi. Maduda Lata dina satra adubu chumthoki adumna natte asumna sakadabani haina. Magi maningda mapa leibado madi khanghaudre mapana machanupina adumna takpirambado takibadagi ngakhi amasung aigi ichadi aphawbi oideuri khangki masidagi mabusu isai tambi takpiba haukhibani. Matamaduda Mumbai da stage natak performance yamna chatnarami matang kaya da Lata ji na mapa ibungo galoina natak ta performance kaya stage da utki tanjama da role ama angang amana utkadabani adubu angang ado absent oirami mapa Dinanath tawpham khangdi matamaduda Lata dina haiki baba ai role ado pujarage mapana ahan badi aningkhidi nangam dori bra pikli haiduna Lata na haiki chance asimatang pibiyu mapana piki amasung yamna phajana perform tawramki amasung once more haiba mingthol phangki means mana sakbado magi acting ado penduna mayamna amuktanga tawbiyu sakpiyu haiba aduni. Lata ji ki isai na film industry ni khanki adubu masigi stage ase yodringai mangda awaba chitheng kya sunan kidabanatte Lata ji na angang oiringai mapa leikidre mapa bung astrologer amasu oirami mana hairamki ibema nang chawraka mai pakani asuki matik mai pakani madudi nang na khan bangamloi adubu madugi mai pakpado aidi uraroi nang lohongsu lohongloi loidana imungi responsibility nangi nathakta tagani. Asumna mapa leikidre mapana hairambu wado angang Lata na bhap taramtre asum tawna stage performance kaloina film da isai amani saktuna career haurakhi ahan bada film industry da isai sakpagi chance panglamdi masi hauna sani ahan bada wabatai amorom da imungi survival gi damaksu tawdaba yadaba Lata ji na mayum da halaklaga kaplammi mamana hangi kariga kappage mana hai ai acting tawbu pamdi masi sasinabani isai khak sakpa pami magi laibak nasu mana pamjaba adom da puki ahan bada Mumbai film industry na Lata bu sakhan bada pamdabu utnaki magi khonjel wangde playback singer oibe yaroi adubu magi oja Gulam Haider na Lata ji gi damak lepki amasung proof tawni haiki entire film industry da Lata gi khonjel gumba kanasu leite haibado asumna magi ustad amadi godfather Gulam Haider gi matengna utki Lata gi aseng saktam mayamda Lata ji nasu magi ustad pu kaukhide tapna kalakar pumna maktagi Lata gi khonjelna henduna chatki. Lata ji na matam faringai afa kalakar sangitkar kaya ga isai sakminaki isai semki music compose dauki Shankar Jai Kishan Madan Mohan Saab Salim Chaudhary Roshan Lakshmikant Pyarelal asine chingba yamkhri ming thibawagani mahak ase singer ni music composer ni amasung producer ni 1960 yorakpada Lata ji sathina phawkhre maming chatkhre masigi tanjasida mabu hat kani silamki magi chak thongbi nupi aduna slow poison yalammi chana thaknabada tungda narakpadagi doctor na haibadagi khanglubani masidagi chak thongbi adusu chenkirami Lata gi isai da Jawaharlal Nehru na kapki amasung angamba Indian kapnaki madugi isai ado e meri watan ki logo asidani India China gi war matungda sakpa isai ni Lata ji gi mingthol singdi Queen of Melody
Nightingale of India asinachingba mahak classical ghazals bhajans folk asinachingba loina saki. So far Lata ji gi isai 36 language te record tawkhre. Mahakna phangkhiba maruiba award khargi mingdi Filmfare Lifetime Achievement Award, Padma Bhushan, Dada Saheb Phalke Award, Maharashtra Bhushan, Padma Vibhushan, Bharat Ratna, National Order of the Legion Award. Lata Mangeskar na Bengali desu isai kaya saklamki, even Maripuri desu sakhi hai. Mahak ase aphawbagi mathakta aphawbi hairabasu yai. Lata ji na luhongkhidabase karigino khangdi aduga aphawba mi kharadi ngasisu luhongtana leipa aikhoina ui. Masigi maram kaino khangdi Lata ji na luhongtaba asigi matangta mana haiki aigi ibung ichel singki macha su aigi icha ngaktani. Mahak ngasidi aikhoigi iraktagi chatkhre hankhre mahakna hankhrabasu magi wari amadi khonjel di manglaroi. Mahakna hankhiba haibase ira ama loikibagum matang sida chen sinjare channel asibu subscribe to view.